Good morning. Ngasi se Numajing numit ko. Numajing numit ki card ki messaging minor se Numajing numit aham bada khoi ki number se ko. Number se 156 lere aduga kalada na pink color gumba kai gumba do minus she na bibe ko. Aduga akhoi ki timing se ngasi ki na ko. Timing so hajira ge aham bada card ahum khatang thok tar ge ko. Ahum se dagi ama yenga se ama mon khanbira se ko. Card number 1, card number 2 and card number 3 ko. Aham ba card se lere ani shuba card se lere ahum suba card se lere ko sida haipet ing minara se ko aham bagi na kari message lake ani shuba na kari message lake ahum suba na kari message lake to ko aham ba khan bangai yenga se ko adi first card khan bangai gi oina hai tare ko thabak yam ba yai ko thabak yam ba haragadi tawgadaba thabak mayam ba leibodo do tawbiningai hai tare ko tawbiningai su leitabado ai natragadi amaka admai taw responsibilities yam yam ba dong taw ko amaka potlum se puraga chali sida mi khak na ko ado sida lakpa matam sida ko si se hai tare ai se amaka mingonda haijaba khojaba su kya hairoiba du dunani ko sainte ai dum loi tawjage haibagi du wakhalon ama leijaba dai taroga adu katang suna tana ko hona biyo hojik se aina tawriba thaba inkhang se phajana hona biyo ko hai lai lai su pa bo ro amo ro ko aina hona riba aina tawriba ma'am se magi haiti ko growth kumba kai kumba dum lakchagani ba haidi kana ba natraga chawkholakpa khotpa suguma ma'am se ko sisina ahamba card khan banga yoina oire ko ani shuba khan ba ko ani shuba gi oina haragadi khudung chaba gumba kai gumba dumaina lao haina piri ko ani shuba sina khudung chaba gumba kai gumba dumaina lao haina piri afaba gumba changapani khangde lanthum changapani khangde mina mateng gumba tawbirakpani khangde amai taro ko khangaudana hai tara ko yam thajadana aduga ahum suba ko ahum subne hadi paisa nungsa gi kai khitang thasa be ai ko paisa nungsa gi haragadi sum mina mingondaga leigraga matha saba natraga aina migi pigadabaga leiba dumba hai tare ko admaina khara lena ko hadi paisa tensions gumba kai gumba dumaina khadang leigani ko sisina khoi gi card ki message lere ko timing jo pe hajera ke timings ne ki pung tare ka minute ko ma thoi dena trama thoi ga minute ko humdoi phang lere ko adagi 12 ga minute ni form doi deina pung ani ga minute mari phang lere ko adagi mari ga minute ni fu manga dagina mapan ga minute ni form doi phang lere aduga amana pung amaga minute ani dagina ani ga minute ni funi thoi phang lere aduga nongalam dagina mari ga minute ko ma thoi dena taru ka minute amma phang lere ko sisna khoi gi ngasi gi oina afaba timing ko adu se lere khoi gi daily card message se ma'am thank you